Hatkhre Kuki Gari ama accident thokre haidi asopagi paudi haudik faubagi oina khangba ngamdri haidi. Myanmar Kuki militant taruk Junta army na faraba matungda sibagi dandi pikre haidi. Political activist and advocate Dr. Haupizam Gitazen Gari mamang laikai gi masagi mayumda ngarang ayupung 13 rom chabada sakangdaba singna bom thamdilamle haidi. Haidi ba bom adu siena amada last warning tharaga thamlambani haidi. April 13 atauba singi numita ban blockade tawbiganu adungai kumda lising amaga chama pan maudrani thoigi April 13 da kodong pokpida Indian Army JNK Army ga kuthongna kiba tawdokta PLA gi lanmi mapal laikidaba numitpu April 13 atauba singi ningsing numit haiduna laikidraba singbu ningsingbagi thoram ting pangthoktuna lakpagum handak sahi gi sutha se gi 13 da ningsing numit asi pangthokpada ayaba pibiyu haiderubada High Court of Manipur na pibiragle haina laikidraba singi imungi miyo singna fongdorakpaga loinana numit asida makalamatagi ban blockade na singba tawbiganu haina su appeal tawkhre ngarang press club ta pangthokpa pawgi mifamda laikidraba naurem Rajen gi mayamba singdamai naurem lekaidagi naurem ibuhan bina fongdokibada numit asida miyamna sarugyabiyu ayupung 3 tagi nungtil pung 5 fawba hikal lekat tamba yawbiyu haina su appeal tawki ngarang pawgi mifam pangthokiba laikidraba singi imung manunggi miyo singna Paumi singi khutangda miyamda appeal tawkibaga loinana miyamna sarugyabina ba pawjenja bahaiba sirol amasu paumi singda khuchinaki haidi 45 Realization Day Makeup Thokba numit 17 April 2025 kamari lainana nongmagi oiba social service game amangasi M2 Imphal East amadi Imphal West District Committee anina khushamna duna M2 headquarter gi mideng makhada pisum chinga machada leiriba mahairei athoba singi ningsing khubam student martyrdom complex sa pangthokre haidi Amang ata Thokkhre ngarang nongtil pung 4 makhairom tarakpada ikhang khangawdana selakkiba akanma nonglai nungsina Kasing district ki manung chana leiriba Sora Kaithal manakta leiba yum amagi yumthak humdokibadagi chaun amang ata thokankhre nonglai nungsit aduna humdokraba yum adugi yumbu MD Jamir Ahmad chahi 93 apokpa leikidraba MD Shiraz kawi haidi Aikhoigi ima Manipur soidana mo halakini asumna aikhoi pumnamaki Manipur traitor singdagi di section C haina Manipur gi hanagi CM Nongthomam Biren Singhana fongdokre Wak Amendment Act 2025 ki mayokta sangsilakpa khongjanggi saruk ama oina ngasi Thobal district ki manungchan na leiba singkhong khunau mitai pangal praja singna sit in protest ki khongjang changsinduna Wak Amendment Act repeal tawgadabani haiba yawba yaningdaba kholaw kaya laukre haidi